Hi, mayam punamak hanbada Indralai all in one ki ay sama Indralai mayam bu khurumzari khungasi numit sida aiko ayambana kariguma matamda aikogi any fazaba isai sing isai nomai sing aikoina play to matamda thaw matamda aikogi picture aikogi karigumba aikogi photo na chingba hapningba aikoina karim khoida jabi sai da ka aikoina hek khoi photo na singba ka isai dek thaba kanda thohanba adugumgi hapning badu hoi pc dadi computer dadi aikoina yam line hap yare adubu mataw karamna aikoina aikogi android mobile asida su aikoina madu kadaidagi karamna hapkadage haibadugi matangda ngasi numit asida mayamda share tawjage aduga loinana mayam punama ai samak Indralai all in one channel asi mayamna subscribe tawbiyu aduga nakanda leiriba bell icon adu click tawbiyu maramdi anoba update sing video update akoina khangjaba sing matang matang share tawrakpada phangba yananaba khangma ngamnanabagi damakta aduga hujisidi khoi mataw karamna aikoina hairiba photo na singba sing aikogi isai thabada thorokpadu hapadu kamaina hapkadagi haibigi matang adu aikoi amuk khngminasi aikoi khodimak sing asi loinama android mobile si ayam loina painaba maktani aduna aikoina masi han hanbada kadaida changadagi haragadi sum aigi di yauragadi leire akha khogi sida leiriba star music hariba mafam asida semgadabani toimasung masi aikoina play store dagi sai play store dura changbiro play store dura changlaba matungda hariba sida aikoina star music haina sorry star music sida thoga lere masigi star music hariba sida aikoi nambiro do ai samakidi aina install tawraga leibo obenina mafam asida sum open haina thok lere adu isana aikoi nasu atop akoi yengbiribasing nasu aikoina masi si changlaganda hariba masida logo leribasi ogadabani star music tech editor haina mafam asida uribasi changlaga download tawbiro download tawraga madu install tawbiro aduga madu he install tawbuluraga aikoina madu sida lerisi hangdok lo aduda sumane hando matungda aikogi yauriba mobile sigi manungda isagi mobile manungda yauriba isai khudimak sing asi loinamak thoroklani masida serial naina loinamak thorokani ado hariba thorokpasi karigumba aikoina folder dagi khange natroga yam isai karigumba aikoina yam haporagadi mayam adu thinaraga leibaduda matam yamna kuina changi adubu aikoina folder da changaga thige harga su masida leiba folder sida dum changaga aikoina masidagi khallaga thiba yare adumakpu aigi onadi si hariba song gi listing sida dum ai example pizarage hariba si leirkraba sida hujiki masida say matang ai select tawjarage sumena akoini sai se namlaga select tawbada hariba film masigi mong sida ikoi thoroni hariba sida ikoina maruira tawgada bisi kaidano hargadi hariba sida no image hana leiribisi nakalda auto search web browser choose image reset hana leibasi yamna lai choose image sida changaga aikoina masida aikoina photo ma khangadabani changbiro sangla kanda sagi photo mayam ama thorole photo mayam thoropasida aikoina pamba madang khallaga sum aigi scenery si una khanjage masi khalle adu haribisi sumaina leikragani leikraga aikoina save taw matamda masi yaba yai amadi yadaba yai ahanbada amtang try tawri yengsi isida save change save some please check album name haina koina thara thoro isi ma'am ubi ko save ahi changba kanda aduna asi kamai tawgodagi hargadi aikogi masida leirib album sida album name si changa aikoina masim tang aikoina mention bi darkar lei fill up tawbiba hoi any sum isana pamjaba amekta phudomoina adum chatke haina adum mail lage यारे दम ओरसन वाई सी की पेची कितन नुमाइदा बने सुमाने थम्मगे सी मेल अब मतुंग दगी दी ओय असिदा आर्टिस्ट ले आर्टिस्ट सिदा मागी सकलिबा सिंग लोइना मा हाप यारे अदुगे एल्बम आर्टिस्ट मेंशन बे याय सही मेन बे याय
ꯑꯗꯒꯤ ꯖꯦꯅꯔꯦꯜ ꯃꯦꯟꯕ ꯌꯥꯏ, ꯗꯤꯛꯁ ꯅꯝꯕꯔ ꯑꯦꯅꯤ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯗꯤ ꯏꯁꯥꯒꯤ ꯂꯣꯏꯅꯃꯛ ꯂꯤꯔꯤꯛꯁ ꯀꯔꯤ ꯀꯔꯤꯁꯤꯗꯤ ꯂꯣꯏꯅ ꯏꯁꯥꯅ ꯑꯄꯥꯝꯕꯗꯣ ꯁꯨꯝ ꯃꯦꯟꯕ ꯌꯥꯏ꯫ ꯑꯗꯨꯁꯤꯡꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯊꯛꯀꯤ ꯃꯁꯤꯗ ꯂꯩꯔꯤꯕ ꯁꯦꯞ ꯍꯥꯏꯕꯁꯤꯗ ꯆꯪꯕꯤꯔꯣ꯫ ꯁꯦꯞ ꯍꯥꯏꯁꯤꯅ ꯆꯪꯉꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯁꯤꯗ ꯊꯣꯛꯑꯒ ꯂꯩꯔꯦ, ꯆꯠꯀꯦ ꯍꯥꯏꯔꯝꯗꯅ ꯍꯥꯏꯅ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯞꯆꯈꯤꯕ ꯐꯣꯇꯣꯗꯨꯃꯛ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯂꯒ ꯂꯩꯔꯦ꯫ ꯁꯨꯃꯥꯏꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯩꯈꯣꯏꯅ ꯏꯁꯩ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯂꯥꯏꯕ ꯃꯑꯣꯡꯗ ꯏꯁꯥꯒꯤ ꯐꯖꯕ ꯀꯔꯤꯒꯨꯝꯕ ꯏꯁꯥꯅ ꯑꯩꯒꯤ ꯒꯔꯜ ꯐ꯭ꯔꯦꯟꯗ ꯑꯩꯅ ꯏꯁꯩ ꯇꯥꯍꯟꯅꯤꯡꯕ ꯑꯃ ꯊꯥꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯃꯥꯅ ꯍꯦꯛ ꯊꯥꯕ ꯀꯥꯟꯗ ꯄꯤꯛꯆꯔꯗ ꯏꯁꯩꯗꯨ ꯇꯥꯍꯟꯅ ꯇꯥꯍꯟꯅ ꯊꯣꯛꯂꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯐꯣꯇꯣꯅꯆꯤꯡꯕ ꯊꯣꯛꯍꯟꯅꯤꯡꯕ ꯑꯃꯗꯤ ꯁꯨꯃꯥꯏꯅ ꯀꯔꯤꯒꯨꯝꯕ ꯀꯝꯕꯥꯏꯅꯦꯁꯟꯒ ꯇꯧꯔꯒ ꯁꯦꯝꯂꯒ ꯐꯣꯇꯣꯗ ꯇꯧꯔꯒ ꯁꯦꯝꯂꯒ ꯍꯥꯞꯆꯟꯅꯤꯡꯕ ꯑꯗꯨꯒꯨꯝꯕ ꯂꯩꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯂꯥꯏꯅ ꯑꯦꯟꯗ꯭ꯔꯣꯏꯗ ꯃꯣꯕꯥꯏꯜ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯁ꯭ꯇꯥꯔ ꯃ꯭ꯌꯨꯖꯤꯛ ꯏꯗꯤꯇꯔ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯑꯁꯨꯃꯛ ꯂꯣꯏꯅꯃꯛ ꯁꯦꯝꯕ ꯌꯥꯔꯦ꯫ ꯁꯨꯃꯥꯏꯅ ꯃꯄꯨꯡ ꯐꯥꯅ ꯑꯩꯈꯣꯏꯅ ꯁꯦꯝꯂꯒ ꯑꯁꯨꯃꯛ ꯍꯥꯏꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗꯗꯤ ꯃꯄꯨꯡ ꯐꯥꯅ ꯑꯗꯨꯃꯛ ꯇꯧꯕ ꯌꯥꯔꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯊꯦꯡꯛ ꯌꯨ ꯌꯦꯡꯕꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯃꯌꯥꯝ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯜ ꯏꯟ ꯋꯥꯟ ꯏꯟꯗ꯭ꯔꯂꯥꯏ ꯑꯣꯜ ꯏꯟ ꯋꯥꯟ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯁꯤꯗꯗꯤ ꯑꯣꯜ ꯏꯟ ꯋꯥꯟꯅꯤ, ꯁꯤꯒꯨꯝꯂꯕ ꯈꯪꯕꯗ ꯀꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯀꯣꯃꯦꯗꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛꯅꯆꯤꯡꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯌꯥꯃꯔꯨꯝ ꯑꯃ ꯁꯣꯏꯗꯅꯒꯤ ꯃꯊꯪ ꯃꯊꯪ ꯑꯞꯗꯦꯠ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯖꯔꯛꯀꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯑꯃꯗꯤ ꯕꯦꯜ ꯑꯥꯏꯀꯣꯟ ꯑꯗꯨ ꯅꯝꯕꯤꯕ ꯀꯥꯎꯕꯤꯒꯅꯨ, ꯃꯔꯝꯗꯤ ꯑꯅꯧꯕ ꯑꯞꯗꯦꯠ ꯂꯥꯛꯄ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯏꯁꯥꯗ ꯏꯟꯐꯣꯔꯝ ꯐꯪꯂꯒ ꯃꯄꯨꯡ ꯐꯥꯅ ꯌꯦꯡꯃꯤꯟꯅꯕ ꯌꯥꯅꯅꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ꯫ ꯊꯦꯡꯛ ꯌꯨ꯫